Students Organization Kangleipak Fesok na Manipur Da Leiriba other backward classes OBC community SINGDA Manipur LEINGAK asina PIRIBA OBC certificate asi CHATNABAGI MATAM asi AMUK NOUHOUNANA LEPTUNA HONGDOKPINABA mari LEINABA SINGDA appeal TOURAKLI Fesoki maikaidagi thadorakpa chirolamada OBC certificate income certificate domicile amasung birth certificate na chingba lawthokpada tangai fadana yawgadabani haina palliba documents sing asisu hongdokpagi chaungna mathau tare hojik Manipur da chatnariba OBC certificate asi aduna kanagumba amana LEINGAK ki loisang amada karigumba thabak amagi natraga hiram amagi matangda apply tawruba matamda certificate asi chatnadabagi matangda tongan ba wafam sing thamlakpa thengnare masina maram oiduna certificate sing asi nauna tanthokna ba hotnabada panliba document Pigani panliba document amadi processing asisu taungna bo hotnabada miyam amadi maru oina mahiroi singda chaungna khudongcha daba kaya mayoknari maramaduna maiteina hojik faubagi oina ST lista chandri faubadi OBC gi kanglon sing asi semdokpa yaba makai semdokpa amadi chana kanglon sing asi hongdokpa changi haina Fesoki maikaidagi thamlakli